Ngasi sajibugi chairauba Manipuri mafam kayada paksana pangthoknari ngasigi nimit asida lamdam asigi maru oina maitai furupna khundaba Manipur yauna malemgi atai mafam kayada su thoram asi pangthoknari anauba chahi hobaga mari leinana pangthoknari ba thoram asida imung manungi mioi sing punna lai khoiraminaba madi ngamjaba kharadang chahi ge anauba mahai marong kaya katuna lagliba chahi asi afaba amadi imungi chakhatnanaba thongni jari loinana yumthom khudingi thongal da laikhidraba ipa ipu singi mafamda chakthak tamduna isori mafamda chahi asigi oina nungai yaphaba oina ba thongni jari chairaubaga mari lenana ningol oibi singna ngamjaba potlam sing mapa mapu makhura mabung amadi maupa singda katuna ningol oibi singna yaipa nungaina pananaba yaipa mangol piri loinana anauba chahi gi afaba tanba oina nupi angang yauna miyamna chaksaba toklaba matung singkaduna afaba tanbagi thoram pangthokli namidangi matamdana laikai laikai da thabal chongba thoram pangthoktuna harau nungai ba sofongdoknari Manipur gi maru oina maitai singna ngasi pangthoknari ba chairaubaga mari lenana Manipur gi governor Anusuya Uikena lamdam asigi miyamda harau tayamna yaipa paujel pirakle anoba sahi horakpaga mari lenana yumthom khudingda pangthokliba kumhai asi pangthokpaga iroinana aikoi khudingmakna lamdam asibu hena ing sikpa chawkhatpa purakpaga loinana yumthom khudingda yaipaba nungaiba ama oirasanu haina yaipa paujel pirakle Manipur da lomi lak manga lising kuntaret chahum kuntaret ta Pradhan Mantri Kisan Samman Nidhi Scheme gi makhada haukiba chahi manga asida lupa crore sani hena kanaba pikre hariba si jingnaba lei haina kumite rakha mandopta ngarang pangthokpa paugui mifam amada wangkhim kendra ge MLA su oiriba MPCC ki president ke Megachandra na phongdokre mahakna makhata na haikibada Agriculture Department na Manipur da lomi lak manga lising kuntaret chahum kuntareta scheme asiki makhada masana masagi account ta sel kapkhre hariba asisu lomi masing asi yauna account hangbra haiba chobo hangamani lomi masing asi Bisupudra lising kunithoi chamri yangkai manga Chandel da lising taranithoi sani marfu Churachandpur da lak ama lising kuntaret chamri marfu Imphal East da lising taruk kasupna marfu taruk Imphal West da lising ni panchamapan yangkai mathoi Jiribam da chatrat kuntra mathoi Kaksing da lising ni fuhum doi chamri humpu manga Kamjong da lising tara manga chahum marfu nipal Kangpokpi da lising ni funipal chani kunithoi None da lising tara taruk chamri tara nipal Ferzol da lising tara manga chani yangkai mathoi Senapati da lising yangkai nipal chahum marfu Tamenglong da lising kun manga chamri humpu mathoi Tengnopal da lising taruk supna tara manga Thobal da lising humbudra sama humbudra nipal Ukhrul da lising yangkai chamanga humpu Loinana apunmana lak yangkai nithoi lising taret chahum kuntaret ni haribasi Imphal gi chawkhatlaba district ta lomi masing asi yauna laigadra singi district singda lomi sing laire khalaga su agriculture land lairiba acre masingdagi farmer masingna helakadore reserve forest ki lamgi lehoram khigadra natraga loina lofam onthokrabra department asigi officer singna voter list ta yenglaga government ke employees sing yauna farmer list ama semlaga farmer ni haina kanaba pirabara haina su hanglakli jinjak tamni pal tangdaba haibasi apunba farmer singna pothok lagadi ngampham thoktabra singda farmer leitabana farmer singi mingda kaithokiba senpham sing kanada changkhibano assembly da su puthokre chapchaba pakhomdi phangkidre mamangi government ki matamda thokhiba oiraga su karige FIR book tawbidribano adubu reserve forest lairam khigadra government na reserve forest sing su lobo onthokrabra sasinaba document sing pata sing seznaraga sel lokthoklabra karige case lokhatribano haina hangladuna hiramasigi matangda CBI da thizin handuna mara lairam sing jail da thajin gadabani haiki Ngagzeri bai chisu lupa karor kharagi Iscom ama puthorabnina kari action labuidaruge haiba chisu tambadi ngamjade masumaina awai akhum tawnobagi mahota Manipur da lak manga henbagi farmers laire haibase sarkar gi mit nakung oibiramani khangjayeba asugi amba paisa ama sarkar sina masida manghan khibase scheme central gi praja mayam jing
लौमी असेंबसिंगदि फंगहौद्रे नोंगानबगा इरुजथोगा ऑफिस काबा फी नानबा कांगबु नोडल ऑफिसर दो माई मरी मता मयाम सिंधु यहोरो लोइरेना इलेक्टोरल रोल दा यावो मयाम सिंधुबु 5 लाख हेना फार्मर्स पुथोगा मदुइदो पुंकाप काबसिबु करी बेसिस कौदोइनो बीजेपी ना करोड़ की स्काम सिददि सीबीआई दा सिनबदि हाइनरोइद्रा सेंट्रल एजेंसी मदा सिनबदि करी की पामदे वी कांग्रेस डिमांड 2019 दगी पाइखलपनिना करी एक्शन लौबिखरगे डिपार्टमेंटल इंक्वायरी दो ओइबे आइ हौजिकति मसिगी फ्रॉड मयाम जी सेंट्रल गवर्नमेंट ना खंगमिना पैसा मखा लाखिद्रे कनाय मांगजबनो सरकार सिगी मांगजब नति मणिपुर की फार्मर लौमी सिंगी मांगजबनी सरकार पाइरिबा मंत्री खुजो खरदो एमएलए हुमफुसिदा नतेबा डबल इंजिन की कानबसे लौमी सिंगी कानगदबनेबा अदु लौमी सिंग कानद्रे लाखदबसु लाहंद्रे स्टॉप तहनग्रे लान तौरुबदगी नोडल ऑफिसर नत्रगा मदुगी कंसर्न ऑफिसर सिंदु हुजिफाव करी दंदी पीरिगेबा मोइदि ताइपुलो ऑफिस का ले कांग्रेस न पालिंगाइदा लान बसिगी पोसे पुथोरबदी हवाई बक्चा फंगरोय टेक्सास ता इमुंग अमना लनाई ओइना चलाइजबा साउथ फोक डेयरी फार्म दा खंगौदना मई हौरकपदगी फार्म अदुदा लोइबा सन लिसिंग तरनिपालोम मैना चाक्तुना सीख्रे हाइरिबा डेयरी फार्म असी टेक्सास ता ख्वाइदगी यामना संगोम पुथोकपा फार्म सिंगी मरक्ता अमनी हौकिबा लेबाक पोकपा निमित्ता थोकिबा लाइबक थिबा थौदोक अदु मतौ करमना थोकिबनो हाइबा हौजिकमुकी ओइना खंगबा ngamdri adum oinamak mari lenaba authority na hiram asugi matangda thizinba hokre loinana थौदोक अदुगी मतंगदा डेयरी फार्म अदुबु चलाइरिबा नोंगमनुंगी मियोगी माइगेदगी वफम मत फोंदोरकपा लैत्रे हाइरि फायर फाइटर गी कांगबुना मियोय अमा कनमंगमखी यांगु याइफनबा येंगलगा हाइरिबा मफम असि यौखिबा लंबी खुदिंगमक अथॉरिटी ना चंगबदा अथेंगबा थमख्रे हाइरि हौखिबा पुंग कुनमरी असिदा इंडिया दा नौन मियोय लिसिंग तरामाथोय सामा सुपना मापन कोविड पॉजिटिव ओइबे थेंगनख्रे लाइनासिना मरम ओइरगा मियोय कुनमापन लेखिदे फगलकपगी चांग चादा मरफुद्रा नेपाल 10.3 अमदा हंथरकले अपुनबा कन्फर्म केस कोटी मरी लाख निफु तरेट लिसिंग मरफुद्रा तरेट चनी हुपु मापन यौख्रे एक्टिव केस मसिंगना लिसिंग निफु मापन चाचुकुनी थोइदा हेंगलख्रे लाइनासिना मरम ओइरगा लेखिदबा अपुनबा मिगे मसिंग लाख मंगा लिसिंग कुंथ्रा माथोय सुपना हुमफु मरी सुख्रे लाइनासिदगी नाबा फदुना डिस्चार्ज तौखिबा अपुनबा मिगे मसिंगना कोटी मरी लाख निफुनी थोय लिसिंग तरा तरुक चमंगा मरफु हुमदो यौख्रे लाइनासिदगी ngaktoknaba vaccine kaptokiba अपुनबा मिगे मसिंग कोटी चनी कुन लाख फुतरुक लिसिंग कुन मंगा हेले मालेमगी ओइना कोविड लाइचना ख्वाइदगी हेना सोहलबा लेबाक सिंगी मनुंगदा यूएसए ना अहानबा इंडिया ना अनि सुबा अमदी फ्रांस ना अहुम सुबदा लैरी अवांग नोंपोक स्टेट सिंगी ओइना सो असम ना अहानबा मिजोरम ना अनि सुबा अमदी मणिपुर ना अहुम सुबदा दुमक लैरी